ꯒꯥꯔꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯃꯦꯝ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯕꯗꯨꯗ "ꯍꯜꯂꯛꯑꯦꯗꯅ ꯏꯕꯨꯡꯉꯣ?" ꯆꯤꯡꯈꯩꯅ ꯆꯤꯡꯈꯩꯗꯨ ꯑꯁꯤꯇꯪ ꯈꯨꯝꯂꯝꯂꯒ ꯃꯥꯒꯤ ꯔꯨꯝꯂꯣꯝꯗ ꯆꯪꯂꯛꯈꯤ꯫ ꯃꯦꯝꯅ "ꯏꯕꯨꯡꯉꯣ, ꯅꯅꯦ ꯕꯕꯤꯇꯥꯗꯣ ꯉꯁꯥꯏ ꯂꯥꯛꯑꯝꯃꯤꯅꯦ." "ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯏꯃꯥ?" "ꯔꯥꯖꯀꯤ ꯍꯟꯗꯛ ꯀ꯭ꯂꯥꯁ 12 ꯑꯦꯗꯃꯤꯁꯟ ꯇꯧꯅꯕꯒꯤ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤꯅꯤꯗꯅ꯫ ꯃꯌꯥꯝꯕ ꯑꯍꯜꯗꯨꯅ ꯊꯕꯛ ꯐꯪꯕꯤꯔꯗꯤ ꯈꯔꯁꯨ ꯀꯣꯝꯖꯔꯗꯣꯏꯅꯤ ꯅꯅꯦꯁꯨ꯫ ꯃꯄꯥꯗꯨꯗꯪ ꯂꯩꯖꯔꯝꯃꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯐꯝꯁꯨ ꯈꯔ ꯂꯩꯒꯗꯕ, ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯤꯗꯣ." ꯆꯤꯡꯈꯩꯅ "ꯍꯣꯔꯦꯟꯗꯣ ꯆꯠꯄꯤꯔꯨꯔꯒꯦ ꯅꯦꯅꯦ ꯈꯣꯏꯗ꯫ ꯀꯩ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯗꯣ ꯉꯥꯡꯅꯔꯨꯔꯒꯦ ꯏꯃꯥ." "ꯍꯣꯏ ꯍꯣꯏ, ꯍꯣꯔꯦꯟꯗꯣ ꯉꯥꯏꯍꯥꯛ ꯍꯦꯛ ꯌꯧꯕꯤꯔꯨꯔꯣ꯫ ꯏꯆꯥ ꯁꯅꯥꯕꯨ ꯀꯩ ꯁꯦꯝꯕꯤꯔꯛꯎꯒꯦ?" "ꯏꯃꯥ, ꯀꯣꯐꯤ ꯈꯔ ꯁꯦꯝꯕꯤꯔꯛꯑꯣ." "ꯍꯣꯏ ꯍꯣꯏ." ꯆꯤꯡꯈꯩꯗꯨ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 3 ꯇꯥꯔꯛꯄ ꯃꯇꯝꯅꯤ ꯃꯅꯦ ꯕꯕꯤꯇꯥ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯅꯦꯅꯦ, ꯇꯥꯕ꯭ꯔꯣ? ꯔꯥꯖ!" ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯖꯥꯠꯂꯥ? ꯑꯝꯇ ꯍꯦꯛ ꯈꯨꯝꯂꯛꯇꯦꯗ꯫ ꯑꯁꯨꯝ ꯈꯜꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯔꯥꯖꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯔꯥꯖꯅ "ꯑꯌꯥ ꯌꯥꯝꯕꯣ, ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ." ꯆꯤꯡꯈꯩꯅ "ꯅꯦꯅꯦꯗꯤ ꯂꯩꯇ꯭ꯔꯣ? ꯅꯊꯟꯗ ꯂꯩꯔꯤꯔꯣ?" ꯔꯥꯖꯅ "ꯂꯩꯌꯦ, ꯀꯧꯔꯛꯀꯦ, ꯐꯝꯂꯝꯃꯣ." "ꯏꯃꯥ, ꯇꯥꯕ꯭ꯔꯣ? ꯌꯥꯝꯕꯨꯡ ꯂꯥꯛꯏꯌꯦ." ꯕꯕꯤꯇꯥꯁꯨ ꯃꯆꯥꯅ ꯀꯧꯔꯛꯄꯗꯨꯗ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯆꯤꯡꯈꯩ, ꯅꯦꯅꯦꯅ ꯏꯆꯥ ꯁꯅꯥꯒ ꯋꯥꯔꯤ ꯈꯔ ꯇꯥꯟꯅꯅꯤꯡꯉꯤꯅꯦ." "ꯍꯣꯏ ꯅꯦꯅꯦ, ꯏꯃꯥꯅ ꯄꯥꯎ ꯇꯝꯂꯛꯄꯗꯒꯤ ꯈꯪꯖꯔꯦ꯫ ꯅꯦꯅꯦ, ꯔꯥꯖꯀꯤꯁꯦ ꯑꯩꯅ ꯐꯅꯕ ꯍꯣꯠꯅꯖꯔꯒꯦ. ꯅꯦꯅꯦꯁꯨ ꯋꯥꯕꯤꯔꯨꯔꯅꯨꯗ, ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯅꯦꯅꯦꯒꯤ ꯑꯄꯥꯝꯕꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ, ꯅꯆꯥ ꯇꯧꯖꯒꯦ." ꯆꯤꯡꯈꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯕꯤꯇꯥꯁꯨ ꯃꯄꯨꯛꯅꯤꯡꯗ ꯄꯦꯟꯖꯔꯝꯃꯤ꯫ "ꯅꯦꯅꯦꯒꯤꯗꯤ ꯏꯕꯨꯡꯉꯣꯅ ꯐꯅꯤ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯌꯥꯔꯦ. ꯍꯥꯏꯗꯣꯏꯕ ꯋꯥ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔꯦ ꯅꯦꯅꯦꯒꯤꯗꯤ." ꯔꯥꯖꯀꯤ ꯆꯪꯒꯗꯕꯁꯤꯡꯗꯨ ꯆꯤꯡꯈꯩꯅ ꯃꯥꯅ ꯐꯅꯕ ꯍꯣꯠꯅꯖꯔꯒꯦ ꯍꯥꯏꯔꯝꯕꯗꯨꯗ ꯕꯕꯤꯇꯥꯁꯨ ꯃꯁꯥꯗꯨ ꯑꯋꯥꯕ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯂꯕꯅꯤ꯫ ꯆꯤꯡꯈꯩꯁꯨ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯃꯦꯝꯆꯥꯅ "ꯀꯩ ꯍꯥꯏꯅꯔꯛꯑꯒꯦ ꯅꯅꯦꯒ?" ꯆꯤꯡꯈꯩꯅ "ꯏꯃꯥ, ꯔꯥꯖꯀꯤ ꯆꯪꯒꯗꯕꯁꯤꯡꯗꯣ ꯑꯩꯅ ꯐꯅꯕ ꯍꯣꯠꯅꯕꯤꯔꯒꯦ ꯍꯥꯏꯔꯝꯃꯤ. ꯅꯣꯡ ꯅꯤꯅꯤ ꯃꯅꯨꯡꯁꯤꯗ ꯃꯥꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯅꯕꯒꯤ ꯁ꯭ꯀꯨꯜ ꯑꯃ ꯌꯦꯡꯕꯤꯔꯒꯦ." "ꯑꯗꯨꯅ ꯐꯔꯅꯤ. ꯅꯅꯦꯗꯤ ꯀꯩ ꯍꯥꯏꯔꯛꯀꯦ?" "ꯅꯦꯅꯦꯒꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯗꯨꯗ ꯌꯥꯔꯦ ꯍꯥꯏꯔꯛꯑꯦ." "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯐꯅꯕ ꯂꯣꯏ ꯍꯦꯛ ꯇꯧꯕꯤꯔꯣ. ꯅꯅꯦꯁꯨ ꯋꯥꯍꯟꯕ ꯌꯥꯗꯦꯀꯣ. ꯑꯃꯁꯨ ꯐꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ. ꯏꯕꯨꯡꯉꯣ, ꯃꯇꯝ ꯈꯨꯗꯤꯡ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯦꯛꯁꯤꯟꯅ ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯀꯗꯕꯅꯤꯀꯣ ꯃꯃꯥꯒꯤ ꯁꯅꯥ." "ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯕ ꯂꯣꯏ ꯏꯟꯒꯅꯤꯌꯦ. ꯅꯆꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ ꯏꯃꯥ." ꯑꯁꯣꯝꯗ ꯃꯦꯔꯤꯗꯨ ꯃꯄꯥꯗ ꯉꯁꯤ ꯆꯥꯛ ꯆꯥꯅꯕꯒꯤ ꯋꯥ ꯀꯟꯅ ꯍꯥꯏꯔꯤ꯫ "ꯕꯕꯥ, ꯉꯁꯤꯅꯤꯀꯣ ꯆꯥꯛ ꯆꯥꯅꯕ ꯂꯩ ꯍꯥꯏꯗꯣ." ꯑꯖꯤꯠꯅ "ꯀꯅꯥꯅꯣꯅꯦ ꯄꯨꯟꯗꯣꯏꯁꯤꯕꯣ?" "ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯌꯥꯎꯗꯤꯌꯦ. ꯄ꯭ꯔꯤꯇꯤꯅꯦ, ꯑꯩꯅꯦ, ꯁꯣꯐꯤꯌꯥꯒ ꯑꯩꯈꯣꯏ 3ꯗꯪꯅꯦ." ꯃꯦꯔꯤꯗ ꯄꯩꯁꯥ 5K ꯃꯨꯛ ꯄꯤꯔꯝꯃꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯑꯁꯤꯅ ꯀꯣꯟꯅꯒꯗ꯭ꯔꯅꯦ ꯏꯆꯥꯈꯣꯏꯒꯤꯗꯨꯕꯣ?" "ꯀꯣꯟꯅꯔꯅꯤꯌꯦ. ꯊꯦꯡꯀ꯭ꯌꯨ ꯄꯄꯥ." ꯃꯦꯔꯤꯗꯨ ꯍꯔꯥꯎꯗꯨꯅ ꯃꯥꯒꯤ ꯔꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯖꯤꯠꯅ ꯃꯆꯥꯅꯨꯄꯤꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯂꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯄꯦꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯊꯕꯛ ꯑꯃ ꯇꯧꯖꯔꯕꯁꯨ ꯃꯦꯔꯤ ꯃꯁꯥꯒꯤ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤ. ꯉꯟꯅ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄꯅꯤꯅ ꯉꯟꯅ ꯂꯣꯏꯊꯣꯛꯈꯤꯕꯅꯤ. ꯃꯁꯥꯗꯁꯨ ꯂꯥꯏꯔꯤꯛꯇ ꯌꯥꯝꯅ ꯅꯤꯡꯖꯕ ꯑꯉꯥꯡ ꯑꯣꯏꯔꯛꯄꯅ ꯃꯄꯥ ꯃꯃꯥꯅꯁꯨ ꯅꯨꯡꯁꯤꯖꯔꯝꯃꯤ꯫
ꯑꯁꯨꯝꯅ ꯄ꯭ꯔꯤꯇꯤ, ꯁꯣꯐꯤꯌꯥ, ꯃꯦꯔꯤꯗꯨ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯎꯅꯔꯨꯕꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯛꯏ꯫ ꯄ꯭ꯔꯤꯇꯤꯅ, ꯃꯦꯔꯤ, ꯍꯟꯗꯛꯇꯤ ꯅꯪꯒꯤꯁꯨ ꯅꯨꯄꯥ ꯑꯃ ꯏꯪ ꯇꯞꯆꯕ ꯑꯃ ꯊꯤꯕꯤꯕ ꯇꯥꯔꯦ꯫ ꯁ꯭ꯋꯤꯇꯤꯁꯨ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯍꯟꯗꯛꯇꯤ ꯑꯃ ꯌꯦꯡꯍꯧꯔꯁꯤꯗꯅ꯫ ꯃꯦꯔꯤꯅ, ꯂꯩꯔꯦ, ꯏꯁꯥꯅ ꯊꯤꯖꯔꯦ, ꯐꯪꯂꯦ ꯑꯩꯒꯤꯁꯨ ꯊꯋꯥꯏ ꯑꯣꯏꯕ ꯄꯥꯝꯃꯨꯕꯗꯣ, ꯅꯨꯡꯁꯤꯕ ꯃꯍꯥꯛꯇꯣ꯫ ꯃꯦꯔꯤꯗꯨ ꯁꯤ ꯉꯥꯡꯅ ꯉꯥꯡꯅ ꯄ꯭ꯔꯤꯇꯤꯗ ꯃꯤꯠꯆꯤ ꯊꯛ ꯈꯠꯆꯤꯜꯂꯛꯂꯝꯃꯤ꯫ ꯄ꯭ꯔꯤꯇꯤꯅ, ꯕꯥ, ꯅꯩꯔꯦ ꯀꯩꯅꯣ, ꯀꯅꯥꯅꯣ, ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯈꯪꯖꯒꯦꯗꯅ꯫ ꯀꯨꯏꯔꯔꯣꯏꯗ ꯈꯪꯂꯛꯑꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯃꯦꯝꯆꯥꯅ, ꯀꯩꯀꯩ ꯋꯥꯠꯂꯤꯒꯦ, ꯑꯋꯥꯠꯄ ꯂꯩꯔꯗꯤ ꯍꯦꯛꯇ ꯍꯥꯏꯔꯛꯎꯀꯣ꯫ ꯁꯣꯐꯤꯌꯥꯅ, ꯑꯋꯥꯠꯄ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯏꯃꯥ, ꯋꯥꯠꯂꯁꯨ ꯍꯦꯛꯇ ꯍꯥꯏꯔꯛꯀꯦ꯫ ꯄ꯭ꯔꯤꯇꯤꯅ, ꯏꯃꯥ, ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯃꯦꯔꯤꯒꯤꯁꯨ ꯑꯐꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯐꯕ ꯑꯃ ꯂꯩꯔꯕꯅꯤꯀꯣ, ꯀꯨꯏꯔꯔꯣꯏ ꯀꯩ ꯀꯩꯅꯣ ꯇꯧꯗꯧꯕ꯫ ꯃꯦꯝꯆꯥꯅ, ꯑꯁꯦꯡꯕ꯭ꯔꯅꯦ ꯄ꯭ꯔꯤꯇꯤ, ꯂꯩꯔꯗꯤ ꯌꯥꯝ ꯐꯔꯦꯗ, ꯌꯦꯡꯖꯅꯤꯡꯈ꯭ꯔꯦꯗꯀꯣ꯫ ꯃꯦꯔꯤꯅ ꯄ꯭ꯔꯤꯇꯤꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒ, ꯏꯃꯥꯁꯨ ꯊꯣꯛꯄꯤꯔꯣ, ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯃꯤ, ꯆꯥꯛ ꯆꯥꯐꯝꯒ ꯑꯝꯇ ꯍꯦꯛ ꯈꯪꯍꯟꯗꯦ꯫ ꯍꯣꯏ ꯍꯣꯏ, ꯐꯔꯦꯁꯦ ꯐꯔꯦꯁꯦ, ꯃꯃꯥ ꯊꯣꯛꯑꯒꯦꯀꯣ꯫ ꯄ꯭ꯔꯤꯇꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯃꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏ ꯌꯥꯝ ꯂꯩꯀꯣ, ꯍꯣꯔꯦꯟ ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯑꯝꯃꯨꯀꯣ꯫ ꯄ꯭ꯔꯤꯇꯤꯅ, ꯍꯣꯏ ꯏꯃꯥ, ꯆꯪꯂꯛꯀꯦ꯫ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯑꯃꯗꯒꯤ ꯑꯃ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯋꯥꯔꯤ ꯇꯧꯅ ꯇꯧꯅ ꯆꯥꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯂꯤꯁꯤꯌꯥꯁꯨ ꯃꯄꯥꯒ ꯁ꯭ꯀꯨꯜꯗꯒꯤ ꯍꯟꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯆꯥꯛꯁꯪꯗ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ, ꯑꯇꯣꯝꯕꯤ, ꯅꯪꯕꯨ ꯗ꯭ꯔꯦꯁꯀ ꯍꯥꯟꯅ ꯍꯣꯡꯗꯣꯛꯂꯨꯔꯣꯗꯅ, ꯏꯆꯥꯇꯣꯝꯕꯤꯒꯤ ꯆꯥꯅꯕ ꯁꯦꯝꯕꯤꯕ ꯂꯣꯏꯔꯕꯅꯤ, ꯆꯠꯂꯣ ꯆꯠꯂꯣ, ꯗ꯭ꯔꯦꯁ ꯍꯥꯟꯅ ꯍꯣꯡꯗꯣꯛꯂꯨꯔꯣ꯫ ꯏꯂꯤꯁꯤꯌꯥꯗꯨ ꯔꯨꯝꯂꯣꯝꯗ ꯆꯪꯂꯛꯄꯒ ꯃꯆꯦ ꯃꯦꯔꯤꯗꯨ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯅꯣꯛꯑꯒ ꯂꯩꯔꯝꯕꯗꯨꯗ ꯏꯂꯤꯁꯤꯌꯥꯅ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯤꯆꯦ, ꯇꯥꯕ꯭ꯔꯣ? ꯀꯅꯥꯏ ꯋꯥꯈꯜ ꯇꯧꯔꯤꯅꯣ? ꯅꯣꯡꯃꯤ ꯅꯣꯡꯃꯤꯒ ꯇꯧꯔꯒ ꯂꯩꯌꯦꯃꯤ꯫ ꯀꯧꯕꯗꯨ ꯇꯥꯔꯛꯇꯕꯗꯨꯗ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯂꯝꯃꯤ, ꯆꯤꯆꯦ, ꯇꯥꯕ꯭ꯔꯣ ꯍꯥꯏꯕꯅꯦ? ꯍꯩꯃꯥ, ꯉꯥꯎꯕ꯭ꯔꯣ ꯀꯩꯅꯣꯅꯦ? ꯀꯟꯅ ꯀꯧꯔꯛꯇ꯭ꯔꯁꯨ ꯇꯞꯅ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯦ, ꯀꯩꯅꯣꯅꯦ, ꯆꯦꯗꯤ ꯀꯧꯔꯁꯨ ꯇꯥꯕꯤꯗꯅ꯫ ꯁꯥꯔ ꯆꯤꯡꯈꯩꯗꯣ ꯁ꯭ꯀꯨꯜ ꯂꯥꯛꯄ꯭ꯔꯣ? ꯎꯅꯔꯛꯄ꯭ꯔꯣ ꯍꯥꯏꯕ? ꯂꯥꯛꯑꯦ, ꯀꯩꯗꯧꯔꯒꯦ? ꯉꯁꯤꯅ ꯁꯥꯔ ꯆꯤꯡꯈꯩꯒ ꯍꯪꯉꯛꯏꯁꯤꯅ? ꯁꯨꯝ ꯍꯪꯕꯅꯦ, ꯎꯅꯗꯕ ꯀꯨꯏꯔꯗꯅ꯫ ꯃꯦꯝꯆꯥꯅ, ꯑꯕꯦꯝꯃ, ꯑꯇꯣꯝꯕꯤ, ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯗ꯭ꯔꯦꯁ ꯍꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕꯣꯅꯦ? ꯀꯨꯏꯈ꯭ꯔꯦꯗꯀꯣ꯫ ꯂꯣꯏꯔꯦ ꯃꯃꯥ, ꯊꯣꯛꯂꯛꯑꯒꯦ꯫ ꯆꯦ, ꯅꯪꯁꯨ ꯆꯔꯥ ꯋꯥꯟꯃꯤꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯆꯠꯂꯝꯃꯣ, ꯂꯥꯛꯑꯒꯦ꯫ ꯆꯤꯡꯈꯩꯁꯨ ꯔꯥꯖꯀꯤ ꯑꯦꯗꯃꯤꯁꯟ ꯐꯤ, ꯍꯣꯁꯇꯦꯜꯒꯤ ꯑꯇꯩ ꯑꯇꯩ ꯋꯥ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯝꯂꯒ ꯔꯥꯖꯇ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯕꯨꯡꯉꯣ, ꯍꯣꯁꯇꯦꯜꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯡ ꯅꯥꯏꯅ ꯁ꯭ꯀꯨꯜ ꯆꯠꯂꯒ ꯂꯩꯌꯨꯀꯣ, ꯍꯦꯛꯇ ꯊꯣꯛꯂꯛꯄ ꯌꯥꯗꯦꯀꯣ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤꯗ꯫ ꯔꯥꯖꯅ, ꯍꯣꯏ ꯌꯥꯝꯕꯨꯡ, ꯇꯣꯏꯅ ꯂꯥꯛꯎꯀꯣ ꯌꯥꯝꯕꯨꯡ꯫ ꯆꯤꯡꯈꯩꯁꯨ ꯍꯣꯁꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯑꯒ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯒꯥꯔꯤ ꯑꯗꯨꯁꯨ ꯌꯥꯡꯅ ꯍꯦꯛꯇ ꯊꯧꯈ꯭ꯔꯦ꯫ ꯃꯦꯝꯃꯅ, ꯑꯕꯨꯡꯉꯣ ꯁꯅꯥ, ꯍꯜꯂꯛꯑꯦꯗꯅ, ꯔꯥꯖꯀꯤꯗꯤ ꯑꯣꯖꯥꯈꯣꯏꯗ ꯐꯖꯅ ꯁꯤꯟꯅꯔꯝꯃꯕ ꯅꯠꯇ꯭ꯔꯣ? ꯆꯤꯡꯈꯩꯅ, ꯏꯃꯥ, ꯑꯋꯥꯠ ꯑꯄꯥ ꯀꯩꯝꯇ ꯂꯩꯍꯧꯗ꯭ꯔꯦ, ꯑꯣꯖꯥꯁꯤꯡꯗꯨꯁꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯤꯟꯅꯔꯝꯃꯦ꯫ ꯐꯔꯦ ꯐꯔꯦ, ꯄꯣꯊꯥꯖꯔꯨꯔꯣ꯫ ꯈꯣꯒꯦꯟꯅ, ꯏꯕꯨꯡꯉꯣꯗꯤ ꯍꯜꯂꯛꯑꯕ꯭ꯔꯥ ꯃꯃꯥ? ꯃꯦꯝꯃꯅ, ꯍꯣꯏ ꯍꯜꯂꯛꯑꯦ ꯃꯣꯏ ꯕꯕꯥ꯫ ꯋꯥꯔꯝꯃꯅꯤꯅꯦ ꯏꯆꯥꯗꯣ, ꯀꯩꯀꯩꯅꯣ ꯆꯥꯅꯕ ꯈꯔ ꯁꯦꯝꯕꯤꯌꯨꯗꯅ, ꯑꯝꯇ ꯁꯦꯝꯕꯤꯗ꯭ꯔꯕꯣ? ꯄꯤꯖꯔꯝꯃꯕꯅꯤ, ꯑꯩꯕꯨ ꯏꯆꯥꯕꯨ ꯊꯋꯥꯏ ꯌꯥꯝ ꯁꯥꯗꯕ ꯃꯃꯥꯒꯨꯝꯅꯗꯤ ꯈꯟꯕꯤꯅꯨꯗ꯫ ꯁꯤꯖꯥ, ꯅꯪꯁꯤꯗꯤ ꯒ꯭ꯌꯥꯟ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦꯗꯀꯣ, ꯉꯥꯡꯅꯕ ꯋꯥꯗꯧꯔꯤꯗ꯫ ꯑꯇꯩ ꯑꯇꯩ ꯂꯥꯏꯔꯤꯅꯦ, ꯂꯥꯛꯑꯣꯅꯦ, ꯁꯤꯗ ꯋꯥ ꯑꯝꯇ ꯈꯟꯅꯁꯤꯅꯦ꯫ ꯀꯩ ꯋꯥ ꯈꯟꯅꯁꯦ ꯍꯥꯏꯅꯣ, ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯁꯥꯎꯕꯗꯣ ꯍꯥꯟꯅ ꯐꯈꯣꯁꯦ, ꯍꯧꯖꯤꯛꯄꯨ ꯑꯉꯥꯡꯗꯧꯅ ꯊꯦꯝꯈꯤꯗ꯭ꯔꯅꯦ ꯑꯩꯕꯣ? ꯍꯅꯨꯊꯪꯁꯤꯗ ꯀꯔꯤꯕ ꯃꯣꯏꯒꯤ ꯔꯣꯃꯥꯟꯁ ꯍꯥꯏꯕ꯭ꯔꯥ, ꯑꯗꯨ ꯇꯧꯈꯤꯗꯧꯔꯤꯕꯅꯦ ꯑꯩꯕꯣ? ꯌꯥꯔꯦ ꯌꯥꯔꯦ, ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯍꯦ, ꯑꯗꯣ ꯀꯩ ꯋꯥꯅꯣꯕ ꯃꯣꯏ ꯕꯕꯥꯅ ꯇꯥꯟꯅꯁꯦ ꯍꯥꯏꯗꯨꯕꯣ? ꯏꯕꯨꯡꯉꯣꯒꯤ ꯋꯥꯐꯝꯅꯤꯗ,
ꯑꯩꯈꯣꯏꯅꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯁꯤꯒ ꯏꯕꯨꯡꯉꯣꯁꯦ ꯌꯨꯝ ꯀꯩ ꯄꯥꯟꯅꯕ ꯇꯧꯕꯤꯔꯁꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯃꯥ, ꯅꯪꯅ ꯏꯕꯨꯡꯉꯣꯗꯨ ꯋꯥ ꯈꯔ ꯍꯧꯗꯣꯛꯄꯤꯈꯣꯗꯅ꯫ ꯑꯩꯁꯨ ꯍꯥꯏꯔꯕꯅꯤ, ꯌꯥꯗꯦꯅꯦ, ꯋꯥꯠꯂꯤ ꯄꯥꯟꯈꯤꯔꯣꯏ ꯍꯥꯏꯕꯤꯔꯛꯈꯤꯒꯅꯨ, ꯅꯆꯥꯗꯤ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤ ꯁꯤꯅꯤ ꯃꯥꯅ ꯈꯨꯝꯃꯤꯁꯦ꯫ ꯑꯗꯨꯅ ꯌꯥꯔꯣꯏꯅꯦ, ꯍꯧꯖꯤꯛꯄꯨ ꯃꯥꯕꯨ ꯑꯉꯥꯡꯁꯨ ꯑꯣꯏꯗ꯭ꯔꯕꯅꯤ, ꯃꯥꯒꯤ ꯑꯄꯥꯝꯕꯁꯨ ꯇꯧꯕꯤꯔꯤ, ꯁꯤꯗꯕꯨ ꯀꯩ ꯄꯦꯟꯗꯕ ꯑꯃꯨꯛ ꯂꯩꯔꯤꯒꯦꯅꯦ? ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯈꯪꯅꯕꯒꯗꯤ ꯂꯩ ꯍꯥꯏꯕ꯭ꯔꯣ? ꯑꯝꯇ ꯍꯪꯉꯨꯗꯅ꯫ ꯃꯦꯃꯅ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯪ ꯃꯌꯥꯝꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯈꯪꯖꯗ꯭ꯔꯦ, ꯅꯣꯏ ꯅꯄꯥ ꯅꯆꯥ ꯍꯦꯛ ꯍꯪꯅꯔꯣ, ꯃꯄꯥ ꯅꯪꯅꯁꯨ ꯍꯪꯕꯤꯕ ꯀꯩꯗꯧꯒꯦ? ꯏꯍꯦ, ꯑꯩꯅ ꯍꯥꯏꯔꯁꯨ ꯀꯥꯏꯗꯦꯅꯦ, ꯍꯥꯏꯗꯣꯏꯁꯨ ꯂꯩꯔꯕꯅꯤ, ꯃꯃꯥ ꯑꯃ ꯏꯆꯥꯎ ꯆꯥꯎꯅꯁꯨ ꯂꯩꯔꯤꯗꯅ, ꯑꯗꯨꯒꯤ ꯅꯪꯅ ꯍꯥꯟꯅ ꯍꯥꯏꯍꯟꯅꯤꯡꯇꯧꯅꯤꯗ꯫ ꯈꯪꯖꯗ꯭ꯔꯦ, ꯉꯝꯖꯗ꯭ꯔꯦ, ꯍꯥꯏꯅꯕꯒ ꯃꯄꯥ ꯃꯆꯥ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ, ꯍꯥꯏꯅꯕꯒ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ꯫ ꯂꯦꯝꯕꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯕꯕꯤꯇꯥ ꯃꯥꯒꯤ ꯐꯣꯟ ꯂꯥꯛꯄꯗꯨꯗ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯂꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯍꯜꯂꯣ? ꯂꯦꯝꯕꯅ, ꯀꯩꯗꯧꯔꯤꯒꯦ ꯏꯃꯥ? ꯕꯕꯤꯇꯥꯅ, ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯏꯕꯨꯡꯉꯣꯗꯤ ꯉꯁꯤ ꯀ꯭ꯂꯥꯁ ꯇꯧꯗ꯭ꯔꯣ? ꯉꯁꯤꯗꯤ ꯑꯣꯐ ꯂꯩꯌꯦ ꯃꯃꯥ꯫ ꯏꯆꯥꯕꯨ ꯑꯋꯥꯠ ꯑꯄꯥ ꯀꯩꯀꯩ ꯂꯩꯒꯦ ꯑꯦꯛꯖꯥꯝꯒ ꯅꯛꯁꯤꯜꯂꯛꯄꯁꯤꯒ? ꯀꯨꯏꯅꯗꯤ ꯂꯩꯊꯔꯔꯣꯏ, ꯍꯧꯔꯅꯤ ꯏꯃꯥ, ꯀꯨꯏꯔꯔꯣꯏꯗ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯗꯧꯕ꯫ ꯕꯕꯤꯇꯥ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯂꯝꯃꯤ, ꯃꯆꯥꯅ ꯇꯥꯗꯅꯕ ꯍꯥꯏꯅ ꯈꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯍꯣꯏꯁꯦ, ꯏꯆꯥꯁꯤꯗꯤ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ, ꯆꯥꯕ ꯊꯛꯄ ꯃꯇꯝ ꯁꯣꯏꯍꯟꯕ ꯅꯥꯏꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥꯁꯨ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯊꯕꯛꯁꯨ ꯌꯥꯔꯤꯈꯩꯗꯤ ꯑꯍꯦꯟꯕ ꯇꯧꯔꯝꯅꯨ, ꯏꯃꯥꯅ ꯅꯥꯗꯅ ꯂꯩꯕꯗꯨꯅ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯅꯤ, ꯑꯗꯨꯅ ꯏꯃꯥ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ, ꯏꯃꯥꯁꯨ ꯏꯆꯥꯁꯨ ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯣꯝꯗ ꯆꯤꯡꯈꯩꯁꯨ ꯄꯨꯡ 4 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯅꯤ, ꯋꯥꯀꯤꯡ ꯆꯠꯀꯦ ꯍꯥꯏꯅ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯈꯣꯒꯦꯟꯅ, ꯏꯕꯨꯡꯉꯣ, ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯣ? ꯆꯤꯡꯈꯩꯅ, ꯋꯥꯀꯤꯡ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯒꯦ ꯇꯧꯕꯅꯦ ꯕꯕꯥ꯫ ꯍꯣꯏ, ꯆꯠꯂꯨꯔꯣ꯫ ꯃꯆꯥꯗ ꯋꯥꯗꯤ ꯍꯧꯗꯣꯛꯅꯤꯡꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯣꯒꯦꯟ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯗꯥꯡ ꯄꯨꯡ 6 ꯇꯥꯔꯛꯄ ꯃꯇꯝꯗꯨꯗ ꯂꯦꯝꯕꯅ ꯆꯤꯡꯈꯩꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯐꯣꯟꯗꯨ ꯔꯤꯡ ꯈꯤꯡꯂꯛꯄꯗꯨꯗ ꯆꯤꯡꯈꯩꯗꯨ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯂꯗꯨꯅ, ꯆꯤꯡꯈꯩꯅ, ꯍꯜꯂꯣ? ꯂꯦꯝꯕꯅ, ꯌꯥꯝꯕꯨꯡ, ꯑꯩꯅꯦ, ꯅꯅꯥꯎ ꯂꯦꯝꯕꯅꯦ꯫ ꯑꯣ, ꯅꯝꯕꯔꯁꯦ ꯁꯦꯞ ꯇꯧꯔꯝꯗꯕꯗꯨꯗ ꯈꯪꯍꯧꯗ꯭ꯔꯦ, ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ? ꯂꯦꯝꯕꯅ, ꯅꯨꯡꯉꯥꯏꯔꯤꯌꯦ ꯌꯥꯝꯕꯨꯡ, ꯌꯥꯝꯕꯨꯡ ꯈꯣꯏꯗꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ, ꯅꯨꯡꯉꯥꯏꯅꯔꯤꯕꯣ? ꯅꯨꯡꯉꯥꯏꯔꯤ, ꯑꯗꯣ ꯅꯪꯕꯨ ꯑꯦꯛꯖꯥꯝꯗꯤ ꯍꯧꯗ꯭ꯔꯤꯕꯣ, ꯀꯌꯥꯝ ꯋꯥꯠꯂꯤꯕ? ꯃꯇꯝ ꯈꯔ ꯂꯩꯔꯗꯤ ꯍꯥꯏꯔꯛꯑꯅꯤ, ꯗꯦꯠꯇꯣ ꯊꯣꯛꯂꯛꯄꯒ ꯍꯥꯏꯔꯛꯀꯦ ꯌꯥꯝꯕꯨꯡ꯫ ꯀꯟꯅ ꯍꯣꯠꯅꯧ, ꯅꯪꯅ ꯗꯣꯛꯇꯔꯒ ꯑꯣꯏꯔꯛꯄꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯦ꯫ ꯏꯅꯦꯁꯨ ꯈꯔꯃꯗꯤ ꯀꯣꯝꯖꯔꯅꯤꯅ, ꯃꯆꯥꯅꯨꯄꯥ ꯑꯍꯜꯁꯤꯅ ꯗꯣꯛꯇꯔꯒ ꯑꯣꯏꯔꯛꯑꯗꯤ꯫ ꯂꯦꯝꯕꯅ ꯅꯣꯛꯂꯗꯨꯅ, ꯌꯥꯝꯕꯨꯡ, ꯅꯣꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕꯅꯤ, ꯀꯨꯏꯔꯔꯣꯏꯗ꯫ ꯑꯗꯣ ꯌꯥꯝꯕꯨꯡ, ꯍꯟꯗꯛ ꯑꯩꯅ ꯊꯣꯛꯂꯛꯄꯗꯗꯤ ꯏꯇꯩꯃ ꯑꯃ ꯌꯦꯡꯍꯧꯔꯁꯤꯗꯅ꯫ ꯀꯨꯏꯔꯔꯣꯏ, ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯑꯃꯗꯤ ꯊꯦꯡꯅꯔꯦꯗ꯫ ꯑꯗꯣ ꯅꯪꯕꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕ꯭ꯔꯣ, ꯅꯠꯇ꯭ꯔꯒ ꯔꯤꯖꯜ ꯊꯣꯛꯂꯛꯄ ꯂꯣꯏꯔꯒ ꯊꯣꯛꯂꯛꯀꯦ ꯍꯥꯏꯕ꯭ꯔꯣ? ꯂꯦꯝꯕꯅ, ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯑꯣꯏꯅ ꯊꯣꯛꯂꯛꯑꯒꯦ ꯌꯥꯝꯕꯨꯡ꯫ ꯐꯔꯦ ꯑꯗꯨꯅ, ꯑꯗꯣ ꯌꯨꯝꯗꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯅꯠꯇ꯭ꯔꯣ? ꯐꯥꯎꯅꯩꯌꯦ ꯌꯥꯝꯕꯨꯡ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯌꯥꯝꯕꯨꯡꯁꯨ ꯊꯝꯃꯒꯦꯀꯣ, ꯐꯖꯅ ꯂꯩꯌꯨ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯊꯝꯃꯒꯦꯀꯣ ꯌꯥꯝꯕꯨꯡ, ꯒꯨꯗ ꯅꯥꯏꯠ꯫ ꯐꯣꯟ ꯊꯝꯅꯔꯕ ꯃꯇꯨꯡ ꯆꯤꯡꯈꯩꯁꯨ ꯐꯃꯨꯡꯗ ꯇꯨꯝꯅꯕ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨ ꯉꯥꯜꯂꯛꯄꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯏꯟꯕꯣꯛꯁꯇꯨꯗ ꯆꯪꯂꯗꯨꯅ ꯌꯦꯡꯂꯗꯨꯅ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯁꯣꯜꯂꯗꯨꯅ ꯃꯦꯁꯦꯖ ꯑꯗꯨ ꯃꯀꯣꯜ ꯊꯣꯛꯅ ꯄꯥꯔꯛꯈꯤ꯫ ꯇꯨꯝꯃꯕꯣ ꯌꯥꯝꯕꯨꯡ? ꯀꯅꯥ ꯑꯣꯏꯖꯥꯠꯅꯣꯅꯦ, ꯅꯝꯕꯔꯁꯨ ꯁꯦꯞ ꯇꯧꯗꯦ꯫ ꯔꯤꯄ꯭ꯂꯥꯏꯗ ꯆꯪꯉꯒ ꯆꯤꯡꯈꯩꯅ, ꯇꯨꯝꯗ꯭ꯔꯤꯌꯦ, ꯀꯅꯥꯅꯣ, ꯅꯝꯕꯔꯁꯨ ꯁꯦꯞ ꯇꯧꯍꯧꯗ꯭ꯔꯕ, ꯑꯗꯨꯒꯤ ꯀꯅꯥꯅꯣ ꯁꯨꯝ ꯈꯪꯖꯅꯤꯡꯕ꯫ ꯃꯦꯔꯤꯅ, ꯀꯣꯟꯅ ꯈꯪꯍꯟꯖꯒꯦ, ꯀꯅꯥꯅꯣ ꯀꯥꯏꯗꯩꯅꯣ ꯍꯪꯕꯤꯔꯛꯈꯤꯅꯨ, ꯀꯣꯟꯅ ꯑꯗꯨꯝ ꯈꯪꯍꯜꯂꯛꯀꯦꯕ꯫ ꯆꯤꯡꯈꯩꯅ, ꯍꯣꯏ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯃꯦꯔꯤꯅ, ꯑꯗꯣ
ꯌꯥꯝꯕꯨꯡ ꯆꯝꯅ ꯑꯗꯨꯝ ꯐꯥꯎꯅꯁꯤꯀꯣ, ꯂꯥꯟꯅ ꯈꯟꯕꯤꯅꯨꯀꯣ꯫ ꯆꯤꯡꯈꯩꯅ ꯃꯤꯡ ꯐꯥꯎꯗꯤ ꯍꯥꯏꯕꯤꯔꯝꯃꯨꯗꯅ, ꯌꯥꯔꯣꯏꯗ꯭ꯔꯣ? ꯃꯦꯔꯤꯅ ꯀꯩ ꯍꯥꯏꯁꯤꯒꯦ ꯑꯩꯕꯣ? ꯁꯨꯝ ꯈꯟꯅ ꯈꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯥꯖ ꯀꯧꯋꯦ ꯌꯥꯝꯕꯨꯡ꯫ ꯆꯤꯡꯈꯩꯅ ꯑꯣ ꯑꯗꯣ ꯏꯆꯟꯊꯣꯏ, ꯑꯕꯦꯝꯃ ꯑꯗꯨꯝ ꯀꯧꯖꯒꯦꯀꯣ, ꯁꯛ ꯈꯪꯅꯗ꯭ꯔꯁꯨ ꯑꯕꯦꯝꯃ ꯑꯗꯨꯝ ꯀꯧꯖꯒꯦ, ꯌꯥꯕꯤꯒꯗ꯭ꯔꯥ? ꯃꯦꯔꯤꯗꯤ ꯆꯤꯡꯈꯩꯒꯤ ꯑꯕꯦꯝꯃ ꯀꯧꯖꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯕꯅ ꯇꯧꯐꯝ ꯑꯃ ꯈꯪꯖꯗ꯭ꯔꯕꯅꯤ꯫ ꯍꯣꯏ ꯌꯥꯏꯌꯦ, ꯀꯩꯁꯨ ꯀꯥꯏꯗꯦ, ꯌꯥꯝꯕꯨꯡꯅ ꯀꯧꯅꯤꯡꯕꯗꯣ ꯑꯗꯨꯝ ꯀꯧꯕꯤꯔꯣ꯫ ꯆꯤꯡꯈꯩꯅ ꯑꯗꯨꯗꯤ ꯇꯨꯝꯃꯁꯤꯀꯣ, ꯒꯨꯗ ꯅꯥꯏꯠ ꯑꯕꯦꯝꯃ꯫ ꯃꯦꯔꯤꯅ ꯒꯨꯗ ꯅꯥꯏꯠ꯫ ꯑꯁꯣꯝꯗ ꯃꯦꯔꯤꯗꯨ ꯍꯔꯥꯎꯗꯨꯅ ꯐꯃꯨꯡꯗ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯦꯂꯤꯁꯤꯌꯥꯅ ꯀꯩꯗꯧꯔꯒꯦꯁꯦ, ꯉꯥꯎꯔꯕꯣ ꯑꯊꯦꯡꯕꯁꯤꯗ ꯈꯠꯂꯤꯁꯤꯅ? ꯉꯥꯎꯔꯦ, ꯆꯤꯆꯦ ꯌꯥꯝ ꯉꯥꯎꯔꯦ ꯍꯥꯏꯕ꯫ ꯋꯥꯗꯨ ꯉꯥꯡꯅ ꯉꯥꯡꯅ ꯑꯦꯂꯤꯁꯤꯌꯥꯗ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯤꯆꯦ ꯀꯩꯅꯣ, ꯁꯣꯔ ꯐꯨꯜꯂꯦ ꯊꯥꯗꯣꯛꯑꯣ꯫ ꯃꯇꯥꯡ ꯆꯥꯗꯅ ꯌꯥꯝ ꯈꯠꯂꯤꯀꯣ꯫ ꯆꯦ ꯇꯨꯝꯃꯣ, ꯍꯌꯦꯡ ꯑꯃꯨꯛ ꯈꯠꯄꯤꯔꯣ ꯊꯦꯡꯉꯦ꯫ ꯇꯨꯝꯖꯔꯣ ꯇꯨꯝꯖꯔꯣ꯫ ꯍꯦꯛ ꯃꯤꯠ ꯎꯏꯁꯤꯟꯕꯒ ꯆꯤꯡꯈꯩꯅ ꯃꯃꯤꯠ ꯈꯔ ꯈꯨꯖꯤꯟꯅꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯄꯗꯨ ꯍꯦꯛꯇ ꯎꯔꯛꯂꯝꯃꯤ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯇꯨꯝꯕ ꯏꯌꯥ ꯌꯥꯈꯤꯗ꯭ꯔꯦ ꯃꯦꯔꯤꯗꯨ꯫